Eramdam da Virus pumnam koi Ekaifam na puchari yam ngasi live si khara di ai thenge ko adu thengasu thengna wafam khara thamjaramge Facebook da live si yamna pamne khangi dubu Facebook si aigi oina di kanaba haigadra miyam gi dasu kanaba di oibane dubu tangai phadana lairiba hujiki situation miyam sida tasengna maki oina Facebook da thambasi akhoi kana kana gumba aibu nungsiba kanguna aigi support ta doga aibu aina ngangi besida ngadege ngangan da nangai gi na khalakpa doga akhoi gi personal attack tawpa kangu sinamu attack si meyam chathaba henjal ba masigi wangang sangang meyam du da mu punnaba du da yamna madugi control tawbudo aina nungai jadabdagi ai YouTube ta noina kidobani followers ai Facebook ta di yami viewers तो तुम याम है ना लाइव था वो कुछ मग ताजा हम तुम फेसबुक से तुम याम ना तुम वायरल चली अदुबो यूट्यूब से ना खरा साइड लो इको मी मंगा येंगेरा नी येंगेरा अखोई ना थमजरिबो वफम सिदा तंगाई फदना तुम काना बदु लौबी होरगदी फैये ना तुम आइना खंजबने तै करिसु थोदोप लाइते ꯑꯩꯒꯤ ꯁꯥꯎꯟ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯕ꯭ꯔꯥ ꯑꯝꯇꯪ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯝꯇꯪ ꯂꯥꯏꯕꯁꯤ ꯁꯦꯡꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯥꯎꯟꯁꯦ ꯀꯌꯥꯝ ꯍꯧꯖꯤꯛ ꯆꯥꯟꯅꯔꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯤ ꯁꯦꯡꯉꯦ ꯍꯥꯏꯔꯤꯔ ꯁꯦꯡꯗꯦ ꯍꯥꯏꯔꯤꯔ ꯑꯃꯗꯤ ꯀꯃꯦꯟ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯦ ꯍꯔꯥꯎꯅꯉꯥꯏꯅꯤ ꯑꯃꯗꯤ ꯀꯩꯗꯧꯅꯉꯥꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯚꯤꯌꯔꯁ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯗꯣ ꯃꯩ ꯀꯩꯗꯧꯔꯤꯕ ये कौन सा लैंग्वेज है मणिपुरी लैंग्वेज है अखोई राधे राधे कमेंट तौबीरबा आप जो कमेंट कराए राधे राधे और ये कौन से लैंग्वेज है मणिपुरी लैंग्वेज है मैं जो बात कर रहा है मणिपुरी लैंग्वेज है आपको भी जो पूछना चाहते हैं और कुछ यू फ्रॉम आई एम फ्रॉम मणिपुर जैसे आई लिव इन दिल्ली नंगे आईडी नंबर से 29 आपका आईडी नंबर 2929 BB आई एम फ्रॉम मणिपुर आई लिव इन दिल्ली हिंदी आती है यस 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 आती है बताइए आप कुछ कहना चाहता है तो पूछ सकते हैं ठीक है लाइव चाट है कना कना गुबना कमेंट और कोई कमेंट ngasi piba comment piba mokoi loina mai reply tawsagani pajagani ko aduga negative natragana share antoran comment sing dei pajawai isile now sing iramdam manipur da yamna makhan makha ke age scholar sing amadi ima sing amadi haithoi sing thoraba mayam amana wafam ke amamai koi thamme amadi handaki ekhoi gi kari gumba ekhoi gi virus sing na haiba tare maming pallaroi ko virus karana कईगुम्बा मणिपुर अखोई सागनब होनरम्बदो निंबदो कायख्रे कईदोंदसु यारो ओइसोइथोखिद्रे क्या करते हो हम सोशल एक्टिविस्ट है और ऑर्गेनाइजेशन का काम करते हैं वही है दूसरा एक कंसल्टेंसी का काम करते हैं दुबई और गल्फ कंट्री में जितना भी जो हमारा लैंडिंग होती है उसी के अंदर हम काम करते हैं जैजाल इंटरप्राइजेस के अंदर मेरे कुछ समझा नहीं है नहीं आ रहा
मेरे को कुछ समझा नहीं आ रहा है लैंग्वेज। ओके ओके, सॉरी, दिस माय मदर टंग। ये मेरा अपना हमारा स्टेट का लैंग्वेज है। मैं कभी कभी हम अपना स्टेट के लिए, मदरलैंड के लिए बात करते हैं। ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ? ꯑꯧ ꯆꯥꯔꯦ ꯆꯥꯔꯦ꯫ ꯅꯣꯏꯗꯕꯨ ꯗꯦꯡꯒꯤ ꯊꯨꯡꯉꯛꯀꯅꯤꯀꯣ ꯃꯥꯛꯁ ꯎꯞꯆꯧ꯫ ꯃꯌꯥꯝ ꯀꯃꯦꯟꯁꯤꯡꯁꯤ ꯄꯥꯔꯒ ꯂꯩꯔꯗꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯃꯣꯏꯁꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟ ꯑꯃꯨꯛ ओके ओके ठीक है करीगी सारीनो कमेंट पा लेरदि आई वा ngang ngammaroi noi comment du halanu haibra ai wafam thamo haibra tangbra adu comment am tang biro मैम की सोई अपा तौजरके अदो फेसबुक तदी सरंग खोइरंग नै को सिददी ऑनलाइन द लेरि मी 33 लेबा माले अदोना सिना शांति ओइरानी खरा फेसबुक तदी आई लाइव थाबगा अदुम 2K 1K की मथंग ngaktan नैसनरे अदुना मधु हुजी मणिपुर शांति ओइरा कांदा खरा के बाददगी अदुआइददे थोक्तोरकने मोन खाबा Eikhoi Manipur da May 3, 2023 da gilang si thoe ko myam loi khangnare mioi ke agi punsi loi khre communities animakta adu tanata ba other communities ko pangan da sulan sigi manung da involve tawraga mioi ke agi punsi loi khre si khre police ke khre a da khungak po ke si khre adu dina village mayam nakal animakta si khre masi panba panda banai dana si khriba sing si amta halaktre ko ampo halaktra bane never come again in this world ngasi gi dunia sida mon halaroeba adu mangjari si kana no sikhi bidu natra adu di ngasai gi aina ngasi topic am change iramdam da lebe irecha sing da topic am change tawna ba haija gi ba yo lising 60000 humpu muk IDP relief camp da refugee amago moina lairi eba manipur da yo la kunna kunchana ai maitai ni ai Meitei communities ni ai Eramdam nga imi haireba adu su nga fareba ngasi gi phamnai ba ma di phamnai da badai singba yum da lairiba Meitei su pangan su all communities ta ai keno ma hangjage ba mioi lising fu 2% 3% haigada 1% haigada relief camp da lairiba si mayum da hajalan bangam da ba Meitei sing si bu Meitei ni haigada ba ai te seng bani haigada ba मियो लिसिंग उम्फु IDP ओरगा इखोई की मसागे मयुम लाइना मयुम तांगोई तारगा रिलीफ कैम्प दा लाइरिबा मैतै इचिलिनाव सिंगसी की मयुम मकै हंजलन बंगम दब सिंगसिना मैतै नोंसाने हाइगद्रा अतै तो पांगन की ngaptang इखोई चैप्टर सि थादो कॉपी ए मदु पांगन नि कैसु लेते कोइ बो कैसु इशु लेते नेपाल की सु लेते नागा की सु दम लाइरिबा सिदा कैसु हंजन बा यावते कुकी दो तोंगान ताखरे ngaptang थममसेबा तोंगान ताखरे न मोइना त ताबसु यामते तोंगान लैरे हैबने नि हाइस मियो लिसिंग हुमफु मिकअप मिराव खोना खल्लगा लैसिदे कोइना फेस्टिवल ने हराव बनि संगाई फेस्टिवल नि चकाव बने पांथोइसे सिबो खोइबो मणिपुर असेंग बने लगोद्राबो सिना मोल कम्युनिटीज द लामनि मणिपुर द लैमिनरिबा तपाक द लैमिनरिबा मदिसिंग द लैमिनरिबा ऑल कम्युनिटीज ता इन हाइजनिंग बनेबा कुकी ये यावरगा दि लाम समथिंग हेलमगनी अखोई की रिलीफ कैम्प द लैरिसि अदुदि सिगी सिंगजि मयुम द हंजलन बंगम दबा अखोइना फेस्टिवल ने अदुनि सिनी कायना अखोइना इस मदु पिसरी हे अखोइ असौ बने अखोइ डोनेशन तौरी अदुदा अदु तौरी हाबसि मसि फजबराने मसि लेमजनगाय ओइब्रान मैम सु दुम खंथबियो को अखोइ की डोनेशन दुन सु तौगदबने मेन फोकस दि सही अनि हंजलाबा लानसि अखोइ की सिदा मयुम हंजन बंगम ददना मसागी मयुम मरमदम लाइना लाइना ngasi refugee amagum lairiba ireicha singse IDP singse hana hanjalanbagi asida khatnagadam laamnagadam meba madugi topic to zero knowledge ta thamamaga pangan adai kuki Meitei natragana hongba chawbana Naga gi greater Nagaland muibala he adugi innaba
ꯃꯤꯒꯤ ꯖꯥꯇꯤꯒꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤ ꯂꯥꯛꯆꯕꯅꯤ ꯃꯤꯒꯤ ꯌꯨꯅꯤꯇꯤ ꯁꯥꯒꯠꯆꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯕꯔꯟꯃꯦꯟꯇ ꯇꯥꯏꯅꯕꯁꯨ ꯅꯠꯇꯦ ꯃꯗꯨ ꯃꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜ ꯇꯧꯁꯅꯨ ꯀꯨꯀꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯃꯣꯏꯅ ꯉꯝꯃꯒ ꯁꯦꯟꯇꯔ ꯒꯕꯔꯟꯃꯦꯟꯇ ꯇꯥꯏꯅꯧ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯅꯣꯁꯦꯟ ꯄꯤꯄꯜꯁꯤꯡꯗ ꯀꯔꯤꯒꯤ ꯇꯥꯏꯅꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯁꯦꯄꯔꯦꯠ ꯑꯅ ꯑꯩꯈꯣꯏꯗ ꯇꯧꯗꯣꯔꯤꯕꯅꯣ ꯃꯔꯤꯜ ꯂꯩꯔꯒ ꯁꯦꯟꯇꯔꯒ ꯃꯣꯏꯒ ꯉꯝꯅꯔꯒ ꯊꯦꯡꯅꯔꯒ ꯃꯅꯤꯄꯨꯔꯁꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤꯂꯦꯟꯗꯣ ꯃꯣꯏ ꯇꯥꯟꯖꯈꯣꯕ ꯁꯦꯟꯇꯔ ꯒꯕꯔꯟꯃꯦꯟꯒ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯒꯤꯁꯨ ꯗꯤꯐꯦꯟꯁꯇ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯜ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤ ꯁꯤ ꯈꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯀꯅꯦꯕ ꯃꯁꯤꯒꯤ ꯇ꯭ꯔꯣꯄꯤꯛ ꯃꯌꯥꯝꯁꯤ ꯆꯦꯟꯖ ꯇꯧꯊꯣꯛꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯉꯥꯡꯒꯅꯤ ꯀꯝꯃꯨꯅꯦꯜꯒꯤ ꯄꯤꯂꯔ ꯂꯤꯡꯒꯅꯤ ꯍꯥꯎꯃꯤ ꯐꯦꯗꯔꯦꯁꯟꯅꯒ ꯂꯤꯡꯈ꯭ꯔꯤꯕ ꯄꯤꯂꯔꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯍꯥꯟꯁꯨ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯄꯤꯈ꯭ꯔꯦ ꯃꯗꯨ ꯀꯝꯃꯨꯅꯦꯜ ꯄꯤꯂꯔꯅꯦꯕ ꯃꯗꯨꯒꯤ ꯄꯤꯂꯔ ꯌꯨꯡꯕꯩ ꯃꯍꯨꯠꯇ IDP ꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯌꯨꯝꯗ ꯃꯤ 10 ꯇꯣꯏꯁꯨ ꯍꯟꯖꯤꯜꯍꯜꯂꯒꯦꯅ ꯍꯥꯎꯃꯤ ꯐꯦꯗꯔꯦꯁꯟꯗꯨꯅ ꯄꯥꯝ ꯇꯤꯡꯉꯒ ꯑꯝꯇꯪ ꯊꯣꯛꯎꯗꯅ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯝꯇꯪ ꯊꯣꯛꯎꯗꯅ KKLꯅ ꯑꯝꯇꯪ ꯊꯣꯛꯎꯗꯅ ꯃꯗꯨꯗꯤ ꯉꯝꯗ꯭ꯔꯒ ꯃꯤꯊꯤꯕꯣꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯡꯁꯤ ꯃꯩꯇꯩ ꯃꯨꯠꯈ꯭ꯔꯅꯦ ꯍꯥꯏꯕ ꯅꯥꯝꯒꯤ ꯃꯩꯇꯩ ꯃꯨꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯥꯄꯤꯅ ꯁꯣꯝꯗ ꯄꯥꯏꯕ ꯔꯤꯃꯨꯠꯅ ꯗꯦꯜꯂꯤꯗ ꯄꯥꯏꯕ ꯇꯤꯚꯤꯅ ꯑꯗꯣꯝꯗꯅꯦꯕ ꯊꯥꯔꯤꯁꯤ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯄꯨꯁꯜꯂꯛꯄꯗꯤ ꯃꯗꯨꯒꯤ ꯇ꯭ꯔꯣꯄꯤꯛꯇꯨ ꯃꯌꯥꯝꯅꯁꯨ ꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯦ ꯇꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯀꯣ ꯁꯨꯝ ꯄꯣꯏꯟꯗꯨꯗ ꯇꯁ ꯇꯧꯔꯝꯕꯅꯤ ꯁꯣꯔꯤ ꯑꯗꯨꯏ ꯃꯇꯥꯡ ꯄꯨꯁꯜꯂꯛꯑꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯂꯥꯟꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯜꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯡꯒꯜ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯍꯥꯏꯕꯁꯤ ꯊꯥꯗꯣꯛꯑꯒ ꯃꯌꯨꯝ ꯂꯩꯅ ꯂꯩꯅ ꯉꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯏꯃꯥ ꯏꯗꯣꯟ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯔꯝꯗꯧꯅ ꯃꯈꯣꯏꯁꯦ ꯍꯥꯎ ꯇꯨ ꯁꯦꯇꯜ ꯃꯈꯣꯏꯒꯤ ꯑꯥꯎꯟ ꯄ꯭ꯂꯦꯁꯇ ꯀꯔꯝꯍꯥꯏꯅ ꯁꯦꯇꯜꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯤꯡꯀꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏꯅ ꯈꯟꯖꯩꯌꯦꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅꯁꯨ ꯍꯥꯏꯕꯤ ꯍꯥꯏꯕꯗ ꯌꯥꯎꯗꯕ ꯑꯃ IDP ꯁꯤꯡꯁꯤ ꯃꯌꯨꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯁꯤ ꯑꯇꯩ ꯇ꯭ꯔꯣꯄꯤꯛꯁꯤ ꯆꯦꯟꯖ ꯇꯧꯈꯤꯁꯤ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯗ꯭ꯔꯤꯁꯤ ꯁꯤꯗꯤ ꯄꯜꯂꯦ ꯑꯩ ꯈꯪꯉꯦ ꯇꯥꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯗ꯭ꯔꯤꯕ ꯃꯩꯇꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯂꯝꯗꯝꯁꯦ ꯁꯤꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯩꯇꯩ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯂꯝꯗꯝꯁꯦ ꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯃꯩꯇꯩꯁꯤꯗ ꯃꯤ 50,000 ꯂꯩꯔꯤꯁꯦ ꯁꯤ ꯀꯔꯝꯍꯥꯏꯅ ꯃꯣꯏꯁꯦ ꯃꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯇꯦꯕ ꯏꯃꯥ ꯑꯃꯈꯛꯅ ꯃꯇꯨꯝ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯅꯗꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯅ ꯀꯩ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯟꯖꯤꯜꯍꯟꯁꯦ ꯍꯥꯏꯔꯗꯤ ꯀꯨꯀꯤꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕꯁꯤꯡꯁꯤꯗ ꯂꯩꯍꯟꯈ꯭ꯔꯕ ꯃꯩꯇꯩꯒꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯂꯩꯔꯝꯕꯁꯤ ꯂꯩꯍꯟꯈ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯔꯣꯏꯕ ꯃꯦꯟꯗ ꯁꯤꯒꯤ ꯐꯣꯀꯁ ꯇꯧꯒꯗꯕꯅꯦꯕ ꯂꯥꯟꯁꯤ ꯁꯦꯟꯇꯔ ꯒꯕꯔꯟꯃꯦꯟꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯟꯃꯦꯟ ꯑꯗꯨꯋꯥꯏꯗꯒꯗꯤ ꯀꯟꯇ꯭ꯔꯣꯜ ꯊꯥꯖꯕ ꯂꯩꯀꯣ ꯑꯗꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯑꯃꯨꯛ ꯕꯣꯝ ꯊꯥꯜꯂꯛꯏꯗꯣ ꯀꯨꯀꯤꯒ ꯊꯣꯛꯄ ꯁꯨꯃꯥꯏꯅ ꯊꯣꯛꯅꯕꯅ ꯃꯁꯤꯗ ꯀꯝꯃꯨꯅꯦꯜ ꯄꯤꯂꯔ ꯂꯤꯡꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯊꯣꯛꯅꯕꯗꯣ ꯑꯗꯨ ꯄꯥꯡꯒꯜ ꯑꯩꯈꯣꯏꯅ ꯈꯪꯉꯤꯑꯕ ꯑꯩꯈꯣꯏ ꯁ꯭ꯇꯗꯤꯡ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯑꯗꯨ ꯄꯤꯂꯔꯗꯨꯒꯤ ꯅꯠꯇꯦꯀꯣ ꯄꯤꯂꯔꯗꯨꯗꯤ ꯃꯋꯥ ꯂꯧꯗꯦ ꯃꯥꯅ ꯄꯤꯂꯔ ꯌꯨꯡꯈꯤꯕꯗꯨꯒꯤ ꯃꯋꯥ ꯂꯧꯗꯦ ꯀꯝꯃꯨꯅꯦꯜ ꯄꯤꯂꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯒꯦꯖꯦꯠꯇꯩꯁꯤ ꯃꯣꯏ ꯃꯔꯤ ꯂꯩꯔ ꯁꯦꯝꯗꯣꯛꯑꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯣꯏꯒ ꯐꯥꯏꯠ ꯇꯧꯔꯛꯀꯅꯤ ꯑꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯇꯧꯕꯇꯕꯨ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏꯅ ꯃꯄꯨꯅꯦꯅ ꯂꯥꯠꯂꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯠꯅꯦ ꯊꯥꯖꯔꯤꯕꯗꯣ ꯑꯗꯨꯗ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯒ ꯄꯣꯁ ꯇꯧꯕ ꯃꯗꯨꯒꯨꯝꯕ ꯌꯥꯝ ꯍꯦꯟꯖꯟ ꯑꯣꯊꯣꯝ ꯃꯣꯏ ꯃꯁꯦꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯔꯤꯌꯦꯛ ꯇꯧꯔꯛꯄꯅꯤ ꯑꯦꯛꯁꯟ ꯇꯧꯔꯛꯄ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯀꯔꯤꯗꯧꯅꯨꯡꯗ ꯑꯦꯛꯁꯟ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯔꯤꯌꯦꯛꯁꯨ ꯃꯤꯉꯣꯟꯗ ꯇꯧꯍꯟꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯗꯣ ꯑꯃꯒ ꯂꯩꯈꯣꯏ ꯁꯜꯂꯝꯃꯒ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯁꯦ ꯑꯝꯇ ꯐꯥꯖꯟꯕꯤꯌꯨ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯌꯧꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯤ ꯑꯝꯇꯪ ꯈꯥꯝꯕꯤꯌꯨꯅ ꯑꯩꯅ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯗꯩꯁꯨ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯑꯦꯕ ꯄꯥꯡꯒꯜꯒꯤꯗꯤ ꯑꯩ ꯈꯛꯇꯅꯤ ꯉꯥꯎꯔꯦꯅ ꯊꯣꯛꯏ ꯉꯥꯎꯔꯦꯅ ꯂꯧꯕꯤꯔꯣ ꯌꯥꯔꯦꯕ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯤꯑꯣꯏ ꯀꯌꯥꯅꯣꯕ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯉꯥꯡꯉꯤꯁꯤ ꯑꯩꯗꯤ ꯄꯥꯡꯒꯜꯗꯒꯤ ꯑꯃꯈꯛ 1% ꯁꯤꯡꯒꯜ ꯑꯃꯈꯛꯇꯅꯦꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯁꯤ ꯑꯝꯇꯪ ꯍꯥꯟꯅ ꯊꯤꯡꯕꯤꯌꯨ ꯑꯩꯁꯨ ꯁ꯭ꯇꯣꯞ ꯇꯧꯔꯒꯦ ꯍꯥꯏꯔꯦ ꯑꯩꯗꯤ ꯉꯁꯤꯐꯥꯎꯗ ꯀꯝꯃꯨꯅꯦꯜꯁꯨ ꯉꯥꯡꯗꯦ ꯃꯤꯒꯤ ꯖꯥꯇꯤꯕꯨꯁꯨ ꯆꯩꯗꯦ ꯃꯤꯒꯤ ꯙꯔꯃꯕꯨꯁꯨ ꯍꯨꯟꯊꯗꯦꯕ ꯖꯁ ꯂꯥꯏꯛ ꯗꯦꯠ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯂꯛꯀꯗꯕ ꯑꯃꯗꯤ ꯑꯩꯒꯤ ꯖꯥꯇꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯇ ꯍꯟꯊꯅ ꯑꯩꯒꯤ ꯙꯔꯃꯗ ꯉꯥꯡꯄꯗꯨꯗꯤ ꯋꯤ ꯀꯦꯅꯣꯠ ꯄꯦꯁꯦꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯇꯧꯕ ꯉꯝꯗꯦꯕ ꯃꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯇꯦꯀꯟꯗ ꯑꯦꯅꯤ ꯑꯗꯨꯗꯗꯤ ꯉꯥꯡꯀꯅꯦꯕ ꯅꯋꯥꯁꯨ ꯂꯧꯗꯦꯕ ꯑꯗꯨ
ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕ ꯂꯩꯇꯕ ꯂꯥ ꯂꯩꯔꯤ ꯏꯁꯣꯔ ꯂꯩ ꯑꯇꯩꯗꯨꯗꯤ ꯅꯨꯡꯁꯤꯕꯤꯔ ꯐꯔꯦ ꯅꯨꯡꯁꯤꯕꯤꯔ ꯄ꯭ꯔꯖꯥ ꯂꯩꯔꯤ ꯁꯤ ꯅꯠꯇꯕꯗ ꯑꯩ ꯀꯅꯥꯗꯁꯨ ꯇ꯭ꯔꯁ ꯇꯧꯗꯦꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯈ꯭ꯔꯤꯁꯇꯦꯟ ꯂꯣꯏꯅꯃꯛꯇ ꯑꯗꯒꯤ ꯑꯃꯗꯤ ꯑꯜꯂꯥ ꯁꯤꯗ ꯑꯩ ꯇ꯭ꯔꯁꯇ ꯑꯩ ꯁꯤꯗ ꯕꯤꯂꯤꯞ ꯇꯧꯋꯤ ꯊꯥꯖꯕ ꯂꯩꯌꯦꯕ ꯑꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄꯗꯒꯤ ꯄꯣꯛꯅꯐꯝ ꯏꯔꯝꯗꯝꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯃꯦꯖꯔ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯕꯤꯛ ꯔꯣꯜ ꯂꯧꯔꯒ ꯂꯥꯛꯏꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯅꯣꯏ ꯃꯩꯇꯩ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦꯕ ꯁꯤꯗ ꯑꯣꯏꯅ ꯇ꯭ꯔꯣꯄꯤꯛꯇꯨ ꯆꯠꯂꯣꯕ ꯄꯥꯡꯒꯟꯗ ꯆꯠꯂꯛꯈꯤꯅꯣ ꯀꯣꯟꯅ ꯄꯥꯡꯒꯟꯒꯤ ꯑꯁꯣꯏꯕ ꯂꯩꯔꯁꯨ ꯆꯨꯝꯊꯣꯛꯁꯦꯕ ꯅꯝꯕꯔ ꯋꯥꯟꯗ ꯑꯗꯨꯒꯤ ꯇ꯭ꯔꯣꯄꯤꯛꯇꯨ ꯍꯥꯟꯅ ꯑꯝꯇꯪ ꯅꯩꯅꯕꯤꯈꯣꯕ ꯉꯁꯤ ꯑꯉꯥꯎꯕ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯦ ꯀꯣꯟꯅꯗ ꯍꯤꯗꯥꯛ ꯑꯣꯏꯔꯛꯀꯅꯤ ꯄꯥꯡꯒꯟꯒꯤ ꯇ꯭ꯔꯣꯄꯤꯛ ꯇꯣꯛꯊꯣꯛꯀꯣ ꯀꯨꯀꯤꯒꯤ ꯇ꯭ꯔꯣꯄꯤꯛ ꯇꯣꯛꯊꯣꯛꯀꯣ ꯃꯩꯇꯩꯒꯤꯗ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯁꯦ ꯁꯤ ꯍꯥꯟꯅ ꯑꯦꯟ ꯁꯦꯀꯦꯟꯗ ꯀꯔꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯁꯤ ꯑꯦꯝ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯨꯝꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤ ꯃꯔꯝ ꯑꯃꯗ ꯁꯤ ꯑꯦꯝ ꯂꯩꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯨꯝꯕꯅꯤ ꯃꯔꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯃꯒꯤꯅꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥ ꯃꯄꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯈꯣꯏꯁꯦ ꯑꯗꯨ ꯆꯠꯄ ꯉꯝꯅꯉꯥꯏ ꯍꯣꯠꯅꯧ ꯄꯥꯡꯒꯟꯗ ꯇꯥꯏꯅꯈꯤꯅꯣꯕ ꯄꯥꯡꯒꯟꯗꯣ ꯉꯥꯛꯇꯪ ꯊꯩꯗꯣꯛꯑ ꯊꯝꯕꯤꯈꯣ ꯑꯗꯨꯒꯤꯗꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯅ ꯆꯠꯄ ꯉꯝꯅꯉꯥꯏ ꯍꯣꯠꯅꯈꯣꯕ ꯑꯗꯨꯒ ꯄꯥꯡꯒꯜꯒꯤ ꯑꯁꯣꯏꯕ ꯑꯃꯨꯛ ꯆꯨꯝꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯒꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤꯗ ꯀꯝꯃꯨꯅꯦꯜꯅ ꯈꯟꯕꯤꯕꯁꯤ ꯑꯃ 0% ꯌꯥꯎꯕꯤꯒꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯊꯤꯡꯕꯤꯌꯨ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯇꯥꯟꯅꯕꯤꯌꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯐꯥꯖꯟꯕꯤꯌꯣꯕ ꯃꯅꯤꯄꯨꯔ ꯀꯃꯤꯡ ꯋꯥꯟ ꯗꯦ ꯂꯩꯔꯤꯕ IDPꯒꯤ ꯁꯦꯀꯦꯟꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯆꯠꯄ ꯉꯝꯗ꯭ꯔꯤꯁꯤ ꯉꯝꯅꯕ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯗꯨꯒꯤ ꯗꯤꯁꯀꯁ ꯇꯧꯕ ꯅꯝꯕꯔ 3ꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯗꯔ ꯑꯃꯗꯤ CSOꯁꯤꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯇꯩ ꯇꯣꯛꯈꯣ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔ ꯄꯨꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯧꯕ ꯍꯌꯦꯡ ꯂꯥꯟꯁꯤ ꯂꯣꯏꯔꯒ ꯐꯝꯗꯨ ꯇꯥꯟꯅꯧꯕ CM ꯃꯤꯅꯤꯁꯇꯔ MLAꯗꯨ ꯇꯥꯟꯅꯕꯤꯌꯣꯕ ꯂꯥꯟꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯤꯌꯣꯕ ꯊꯥꯏꯅꯗꯒꯤꯁꯨ ꯅꯤꯡꯊꯧꯁꯤꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯨꯟꯅꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯨꯟꯅꯔꯒ ꯂꯥꯛꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯃꯌꯥꯡꯁꯤꯡꯅ ꯕꯤꯆꯥꯔ ꯇꯧꯔꯒ ꯂꯥꯛꯄ ꯍꯥꯟꯅꯗꯩꯁꯨ ꯂꯩꯔꯤ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯌꯨꯝ ꯇꯥꯅꯕ ꯍꯣꯠꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯑꯃ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯕ ꯑꯗꯨꯅ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯅ ꯑꯗꯨ ꯉꯥꯡꯉꯦ ꯑꯁꯤ ꯉꯥꯡꯉꯦ ꯑꯗꯨ ꯔꯤꯌꯥꯖꯨꯗꯤꯟ ꯊꯤꯡꯉꯣꯏꯗ ꯑꯗꯨ ꯅꯠꯇꯦ ꯅꯝꯕꯔ ꯋꯥꯟꯗ ꯀꯔꯤ ꯅꯈꯣꯏꯒꯤ ꯃꯥꯏꯟꯗꯦ ꯅꯈꯣꯏ ꯀꯤꯞ ꯌꯣꯔ ꯃꯥꯏꯟ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇ ꯊꯝꯕꯤꯌꯣ IDPꯁꯤꯡ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯍꯥꯎ ꯇꯨ ꯁꯦꯇꯜ ꯃꯈꯣꯏꯒꯤ ꯍꯣꯝꯗ ꯃꯈꯣꯏꯒꯤ ꯍꯣꯝꯗ ꯀꯔꯝ ꯍꯥꯏꯅ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤ ꯅꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯒꯦꯕ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤ ꯀꯔꯝꯍꯥꯏꯅ ꯆꯠꯀꯗꯒꯦ ꯁꯤ ꯅꯈꯣꯏ ꯅꯀꯣꯛꯇ ꯀꯤꯞ ꯌꯣꯔ ꯃꯥꯏꯟ ꯁꯤ ꯊꯝꯃꯣꯕ ꯅꯝꯕꯔ 3ꯗ ꯃꯩꯇꯩꯒꯤ MLA ꯑꯃꯗꯤ CSO ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯗ꯭ꯔꯁꯤ ꯁꯤ ꯄꯨꯟꯅꯕ ꯍꯣꯠꯅꯧ ꯃꯅꯤꯄꯨꯔꯤ ꯁꯦꯀꯦꯟ ꯈꯔ ꯃꯤꯅꯠ ꯈꯔꯗ ꯁꯥꯟꯇꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯀꯝꯃꯨꯅꯤꯇꯤꯁꯇ ꯄꯥꯡꯒꯜ MLA ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯩꯖꯗꯕ ꯄꯥꯡꯒꯜ IS ꯃꯔꯤ ꯃꯉꯥꯁꯨ ꯂꯩꯖꯗꯕ ꯄꯥꯡꯒꯜ MPS ꯃꯔꯤ ꯃꯉꯥ IPS ꯃꯔꯤ ꯃꯉꯥꯁꯨ ꯂꯩꯖꯗꯕ ꯄꯥꯡꯒꯜ DGIGꯗ ꯂꯩꯖꯗꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯌꯥꯎꯗꯕ ꯄꯥꯡꯒꯜꯁꯤꯡꯗꯨꯗ ꯁꯨꯝ ꯄꯥꯡꯒꯜ ꯑꯗꯨꯅꯤ ꯑꯁꯤꯅꯦꯅ ꯍꯥꯏꯕꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯇꯥꯔꯦꯕ ꯊꯤꯡꯉꯦꯟꯗ ꯇꯥꯏꯅꯕ ꯉꯝꯗ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩꯑꯅ ꯀꯨꯀꯤꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔ ꯄꯥꯡꯒꯟꯗ ꯇꯥꯏꯅꯕꯒꯤ ꯐꯤꯕꯝ ꯇꯥꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯍꯧꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯟꯁꯤꯡꯅ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯣꯏꯁꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯅꯣꯏ ꯈꯪꯉꯛꯀꯅꯦꯕ ꯑꯗꯨ ꯄꯥꯡꯒꯟꯒ ꯈꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯁꯣꯜꯕ ꯇꯧꯅꯩꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣꯃ ꯑꯔꯥꯟꯕꯅꯤ RSSꯀꯤ ꯃꯆꯨꯝ ꯁꯥꯕꯁꯤꯡ ꯍꯥꯏꯕ꯭ꯔꯤꯠꯁꯤꯡ ꯄꯥꯡꯒꯟꯒ ꯌꯣꯠ ꯑꯃ ꯄꯥꯡꯒꯟꯒ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯍꯜꯂꯒ ꯀꯨꯀꯤꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯅꯦꯕꯔ ꯑꯦꯕꯔꯗ ꯑꯗꯨ ꯑꯣꯏꯊꯣꯛꯑꯣꯏ ꯅꯝꯕꯔ 1ꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯕꯤꯌꯨ ꯂꯤꯗꯔꯁꯤꯡ
Number 2 da nakhoi gi wakhal da kari no ngasai hai ki basing do adu gi sing do ekhoi gi IDP sing leiriba adu dagi free movement oide si chatpa ngam ho no bo Manipur dagi pangan na pan khani hai tu di ekhoi gi kuki na ekhoi gi separate administration tali dana si mangda aremba da thawai khaba kawe basi never ever da impossible possible oiroi da ba adum na pangan na Manipur palane have to never ever to oiroi da badra propaganda tawraga Naga na thaja biro kuki na thaja biro Meitei aseng bana su Meitei 90% na su tharo heba hoji ki khoi go jam amam na su hairi duni do aina haidra su adon isili naw sing nungsiba da paisa ting da bani nungsiba dukan fambiyo nungsiba gi sando nungsiba sando piyo nungsinaba haibidagi hena sawba kari ko kudol aba polaite Manipur da khoi pikraba state da khoi gi divide and rule Hindu Muslim Meitei Pangal na khoi khaido oisi Christian na khaido oisi Eikhoi Eramdam Eramdam da homin kamina kolerak pani khoi all indigenous people ni khoi leminari singsi lomi singse nungsi sana na amana mabuk na ga da thawuk tawba yade adu mi gi dharma bu hun thaba yade mi gi laining lai son da khoi masin thiba yade habse isa isa na challiba dharma du chawkhatna bagi khak khallaga mi gi dharma bu hun badi hulloi da baneba adu hulliba kangu na khoi Imalai Manipur lady Meitei Hairabadi Meitei isili now se sigi aseng ba isu natte ba nakhoi da seli do kamna hybrid singine ba ngeba sida khoi sia so Meitei isili now da sum yam hybrid one nation one religion gi ima sujata nal hai kre one nation one religion gi kaidong nong da possible Manipur oi tho oi dui wari pusala kanona khoi loi khangin ai ngang si khoi gi kanano ado ai ngang si karisu adu gi lei mayam da sum social gi oina khoi na social platform da miyang gi Pham thamba tv samoi na ngang bani aduna na khoi na yengning da ba yengning besile daw sing adum beng biu ko mas da jabardast na te ai Facebook ta follower yam bani da taw da bi se taw reisi Shanti da sum khoi di social gi wa ngang ning jaba laiba ke amadi tung gi future generation youth sing gi amadi development gi wangang ning bane na khoi dingang gani khoi thingba ngamoi na khoi na nangna prime minister su thingba ngamoi pangal loi gera moi gera duga pangal da su khoi masum chaw na am leiri ko ado na khoi na ngangba ngambra na khoi na thokpa ngambra su ngamde asi ana khunba sira khanda du si dana bani khoi na ngangi jin na ni stop ta Manipur da asi ana khunba adugum mioi khara su lei ko asi ana khunba gi masum jaba ji si sem na ngai dum ba su lei Nadring da narakada mafam du karina ai thang na sida jansan laga ai so ne khanga ba sida jansan bauna de adu di yan badan sokani khala di yaloi dam ni yan dring da khoi plan ta hogadam adu di natana ai nga sida gi adu ngang na re har si khiba mayam hat khiba mayam hat na khiba mayam sing sibo khoi khangau bro halakani thaja bro kuki Meitei lan tholakani khan bro maram di kuki ga Meitei ga si ID DGP IGP adagi MLA minister si moi ngaktani Imphal area da su lamji mo khoi ngaktani phajaba jaba building moi si kuki gi ado khoi na nong da du maina Meitei ga leinaram relation du da khoi na lan thokla kani khangam bro popi thai hai popi tha ba si kuki gi MLA na haire du di Imphal da laiba minister MLA sing na phamnai ba sing na bu khoi popi gi financial torok pan funding torok pan ni na ngasi bo Imphal gi minister MLA na reply to ngam bro ado kuki da ta su tai jan ba ya na te ba Manipur da pangal hairani number 4 jole du tawi hairani phare ba pangan si jole su lori pangan jol hal si Meitei gi phamnai ba sing sina isili naw sing sina ya dra ga pangan na kram hai jon dori mo tai na pham ai nga sai ga thingen da tai na ba ngam dra na si kong da tai na taw bi ga no ba du kana te ba aduga nasakul lo khoi pangan da so naril le raga i number lai ba sing da thira ga lo phone to ro wai shanas nang na pangala sengba amadi Manipur gi pangan sing amadi communities all bu nuksi bo de ngon do fall to ro ai debate to se live to se adu na sak lo laga namhing lo laga comment to bu na di kana ro eba ai khoi di wall da leiba mi pung khudi mo na khoi saksi so to ra khoi na du nganga ine ba ai na ngangi sida kana go mana ngon da threaten to re adu khanga ge Eramdam nuksi bai damak to lo phang mana te masi ngangage amadi laurage amadi Eramdam gi damak tal ke dau jarage ne koi tholak khram ne hallo e basi gi oina
ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯦꯟ ꯄꯣꯏꯟꯗ ꯑꯩ ꯂꯥꯛꯆꯒꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯀꯃꯦꯟꯗ ꯄꯥꯡꯒꯟ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯀꯥꯃꯩꯌꯦꯅ ꯑꯃꯁꯨ ꯑꯩꯈꯣꯏ ꯅꯥꯒꯥꯗꯩ ꯍꯪꯉꯛꯄ ꯌꯥꯎꯈꯤ, ꯃꯩꯇꯩꯗꯁꯨ ꯍꯪꯉꯛꯄ ꯌꯥꯎꯈꯤ, ꯄꯥꯡꯒꯟ ꯅꯨꯄꯤꯁꯤ ꯃꯩꯇꯩꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯩ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ꯫ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ, ꯏꯟꯗꯤꯌꯥꯒꯤ ꯁꯪꯕꯤꯙꯥꯟꯅ, ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯌꯥꯏꯌꯦꯅ ꯄꯤꯔꯤ꯫ ꯅꯁꯥ ꯅꯨꯡꯁꯤꯅꯔꯒ ꯐꯣꯔꯁꯇ ꯐꯥꯔꯒꯗꯤ ꯂꯧꯔ ꯅꯁꯥ ꯅꯨꯡꯁꯤꯅꯔꯒ ꯂꯩꯈꯤꯕ ꯃꯗꯨꯒꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯦꯟꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯡꯒꯟꯗ ꯄꯥꯜꯂꯛꯑꯦ, ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯗꯨ ꯑꯩ ꯉꯝꯃꯣꯏ꯫ ꯃꯌꯥꯝ ꯄꯥꯜꯂꯤ, ꯄꯥꯡꯒꯟ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯂꯨꯍꯣꯡꯈ꯭ꯔꯤ ꯃꯩꯇꯩꯗ, ꯃꯩꯇꯩ ꯅꯨꯄꯤꯁꯨ ꯄꯥꯡꯒꯟꯗ ꯃꯌꯥꯝ ꯄꯥꯜꯂꯛꯏ꯫ ꯃꯗꯨ ꯑꯩꯅ ꯃꯗꯨꯒꯤꯗꯨ ꯉꯝꯃꯣꯏ꯫ ꯅꯁꯥ ꯅꯨꯡꯁꯤꯕꯗ ꯙꯔꯃ ꯖꯥꯠ ꯂꯩꯇꯦ ꯍꯥꯏꯕ ꯑꯃ ꯂꯩꯅꯕꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯅꯕꯗ꯫ ꯂꯞ ꯏꯁ ꯀꯦꯟ ꯗꯨ ꯑꯦꯕ꯭ꯔꯤꯊꯤꯡ, ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ, ꯂꯞ ꯏꯁ ꯗꯥꯏ ꯑꯅ, ꯂꯞ ꯏꯁ ꯄꯣꯏꯖꯟ ꯀꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯃꯦ, ꯂꯞ ꯏꯁ ꯀꯦꯟ ꯗꯨ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦꯕ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ, ꯑꯗꯨ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯈꯤꯕ, ꯂꯩꯅꯈꯤꯕꯗꯨ ꯃꯗꯨ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯃꯗꯨ ꯅꯪꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯦꯟꯅꯤ, ꯃꯗꯨꯗ ꯑꯩ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯌꯥꯗꯦ, ꯑꯇꯣꯞꯄꯗ ꯃꯩꯇꯩꯗꯁꯨ ꯌꯥꯗꯦ, ꯑꯇꯣꯞꯄ ꯖꯥꯇꯤ ꯄꯥꯟꯕ ꯈ꯭ꯔꯤꯁꯇꯦꯟꯗꯁꯨ ꯌꯥꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯟꯗꯤꯌꯥꯒꯤ, ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ, ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯅ ꯌꯥꯕꯗꯨꯅꯤ ꯆꯠꯅꯔꯤꯁꯦ꯫ ꯃꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯌꯨꯇꯨꯕꯁꯤꯗꯗꯤ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯖꯔꯛꯀꯦ, ꯃꯇꯝ ꯈꯔ ꯂꯧꯖꯒꯦ꯫ ꯑꯩꯈꯣꯏ ꯄꯤꯛꯈ꯭ꯔꯕ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯏꯁꯇꯦꯠ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯋꯤ ꯋꯥꯟ ꯄꯤꯁ, ꯋꯤ ꯋꯥꯟ ꯀꯅꯦꯛ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯟꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯊꯝꯖꯟꯅꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯁꯦ ꯃꯩꯇꯩꯗꯩ ꯇꯔꯥꯅ ꯂꯥꯎꯕ ꯍꯧꯔꯛꯑꯕ, ꯄꯥꯡꯒꯟꯗꯩ ꯇꯔꯥꯅ ꯂꯥꯎꯕ ꯍꯧꯔꯛꯑꯕ, ꯀꯨꯀꯤꯗꯩ ꯇꯔꯥꯅ ꯂꯥꯎꯕ ꯍꯧꯔꯛꯑꯕ, ꯑꯩꯈꯣꯏ ꯋꯥꯔ ꯄꯥꯝꯗꯦ, ꯗꯣꯟ ꯋꯥꯟ ꯇꯨ ꯋꯥꯔ, ꯑꯩꯈꯣꯏꯒꯤꯁꯤꯗ ꯚꯥꯏꯌꯣꯂꯦꯟꯁ ꯄꯥꯝꯗꯦ ꯇꯧꯕ꯫ ꯍꯌꯦꯡ 10ꯗꯨꯗꯒꯤ 20, 20ꯗꯒꯤ 30 ꯁꯨꯝ ꯁꯨꯒꯠꯂꯛꯑꯒ ꯃꯅꯤꯄꯨꯔ ꯑꯣꯜ ꯄꯤꯄꯜꯁꯦ ꯏꯟꯀ꯭ꯔꯤꯁ ꯑꯣꯏꯔꯛꯀꯅꯦꯅ ꯈꯜꯂꯦꯕ꯫ ꯍꯧꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ꯫ ꯄꯦꯂꯦꯁꯇꯥꯏꯟꯒ ꯀꯔꯤꯒ ꯇꯧꯈ꯭ꯔꯤꯕ, ꯋꯥꯔꯜꯗ ꯇꯧꯈ꯭ꯔꯤꯕ ꯋꯥꯔ ꯃꯈꯣꯏꯁꯤꯡꯁꯤ ꯂꯤꯗꯔꯁꯤꯡꯁꯤꯅꯗꯤ ꯑꯝꯇ ꯂꯣꯏꯁꯟꯅꯤꯡꯗꯦꯕ꯫ ꯂꯤꯗꯔ ꯃꯈꯣꯏꯁꯤꯅꯗꯤ ꯋꯥꯔꯁꯤꯡꯁꯤ ꯑꯃꯐꯥꯎ ꯂꯣꯏꯁꯟꯅꯤꯡꯗꯦ ꯃꯣꯏꯅ꯫ ꯄ꯭ꯔꯖꯥꯒꯤ ꯏꯁꯨ ꯂꯥꯛꯑꯀꯥꯟꯗꯅꯦꯕ, ꯄ꯭ꯔꯖꯥꯁꯤ ꯋꯥꯔꯛꯑꯀꯥꯟꯗ ꯏꯖꯔꯦꯜꯒ ꯄꯦꯂꯦꯁꯇꯥꯏꯟ ꯒꯖꯥꯒ ꯇꯧꯅꯔꯤꯁꯤ ꯁꯨꯝ ꯌꯦꯡꯉꯣ, ꯂꯤꯗꯔꯅ ꯂꯣꯏꯁꯟꯅꯕ ꯅꯠꯇꯦ꯫ ꯄ꯭ꯔꯖꯥ ꯇꯥꯛꯇꯨꯝꯅ ꯁꯤꯔꯛꯑꯕ, ꯁꯤꯄꯥꯍꯤ ꯇꯥꯛꯇꯨꯝꯅ ꯁꯤꯔꯛꯑꯕ, ꯄ꯭ꯔꯖꯥꯒꯤ ꯂꯟ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯉꯛꯑꯕ, ꯇꯨꯝꯃꯛꯑꯕ, ꯇꯥꯔꯛꯑꯕ ꯀꯥꯟꯗꯅꯦꯕ ꯉꯁꯤ ꯏꯖꯔꯦꯜ ꯄꯦꯂꯦꯁꯇꯥꯏꯟꯗ ꯁꯤꯖꯐꯥꯌꯔ ꯀꯥꯏꯅ ꯂꯩꯈ꯭ꯔꯤꯁꯦ꯫ ꯃꯅꯤꯄꯨꯔꯁꯨ ꯇꯥꯛ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯇꯥꯛ ꯇꯨꯝꯃꯦꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯁꯧꯒꯠꯂꯤꯕ ꯄ꯭ꯔꯖꯥꯗꯩꯁꯨ 10 ꯊꯣꯛꯑꯒ 20 ꯊꯣꯛꯑꯒ 30 ꯊꯣꯛꯑꯒ, ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ 10 ꯊꯣꯛꯑꯒ 20 ꯊꯣꯛꯑꯒ 30 ꯊꯣꯛꯑꯒ, ꯄꯥꯡꯒꯟ 10 ꯊꯣꯛꯑꯒ 20 ꯊꯣꯛꯑꯒ 30 ꯊꯣꯛꯑꯒ, ꯅꯥꯒꯥꯗꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯋꯤ ꯋꯥꯟ ꯇꯨ ꯄꯤꯁ ꯑꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯅꯔꯒꯗꯤ ꯏꯔꯝꯗꯝꯗ ꯁꯥꯟꯇꯤ ꯈꯨꯗꯛꯇ ꯑꯣꯏꯈꯤꯕ ꯌꯥꯏꯕ, ꯃꯇꯝ ꯁꯥꯡꯗꯕꯤꯗ꯫ ꯅꯠꯇꯕꯤꯗ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ, ꯋꯤꯜ ꯕꯤ ꯁꯤꯌꯣꯔ ꯕ꯭ꯔꯤꯡ ꯇꯨ ꯁꯣꯂꯨꯁꯟ ꯏꯟ ꯑꯋꯥꯔ ꯁ꯭ꯇꯦꯠ ꯑꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯕꯤꯂꯤꯞ ꯇꯧꯔ, ꯍꯣꯞ ꯇꯧꯔ, ꯑꯁꯥ ꯑꯗꯨ ꯀꯨꯏꯒꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯇꯧꯒꯦꯗꯤ ꯂꯥꯏꯈ꯭ꯔꯕ ꯄꯣꯠꯅꯦꯕ, ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯗꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ꯫ ꯑꯗꯣ ꯃꯈꯣꯏꯗꯤ ꯋꯥꯕ ꯅꯠꯇꯦꯕ, ꯑꯃꯨꯛꯀ ꯏꯁꯀꯣꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯛꯇ ꯐꯝꯃꯒ, AC ꯀꯥꯗ ꯐꯝꯃꯒ ꯂꯩꯕꯅꯦꯕ꯫ ꯁꯣꯝꯗ IDPꯁꯤꯡ, ꯔꯤꯂꯤꯐ ꯀꯦꯝꯗ ꯀꯨꯀꯤꯁꯨ ꯃꯩꯇꯩꯁꯨ ꯂꯩꯔꯤꯁꯤꯡꯗꯤ ꯀꯥꯈꯨ ꯃꯤ 10 ꯃꯤ 2 ꯂꯩꯒꯗꯕ ꯃꯤ 10 ꯂꯩꯔꯒ ꯈꯥꯡꯉꯤꯕꯅꯦꯕ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯒꯗꯕ ꯏꯟꯖꯥꯡꯗꯣ ꯅꯣꯡꯃ ꯆꯥꯒꯗꯕ ꯏꯟꯖꯥꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ, ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯗꯤ ꯏꯁꯣꯔꯅ ꯂꯥꯟꯅ ꯄꯤꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯅꯤꯀꯣ, ꯑꯩ ꯁꯥꯖꯟꯕ ꯅꯠꯇꯦ꯫ ꯁꯤ ꯃꯅꯤꯄꯨꯔ ꯏꯁꯇꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯤꯀꯣ ꯔꯤꯁꯔꯁ ꯇꯧꯔꯛꯏꯁꯦ꯫ ꯑꯗꯨꯅ ꯃꯥꯂꯦꯝꯗ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯤꯗꯔꯁꯤꯡꯅ ꯑꯝꯇ ꯁꯣꯜꯕ ꯇꯧꯈꯤꯗꯦ꯫ ꯂꯥꯁꯇ ꯁꯣꯜꯕ ꯇꯧꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯂꯤꯗꯔꯁꯤꯡꯅ ꯑꯝꯇ ꯈꯥꯝꯃꯣ꯫ ꯃꯈꯣꯏꯗꯤ ꯆꯦꯂꯦꯟꯖꯤꯡ, ꯃꯈꯣꯏꯒꯤ ꯇꯥꯏꯇꯜ, ꯃꯈꯣꯏꯒꯤ ꯁꯥꯐꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏ NSN ꯃꯣꯏꯕꯥꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯤꯂꯤꯟꯗꯔ ꯁꯨꯇꯧ ꯇꯧꯔꯛꯏ, ꯑꯥꯏ ꯑꯦꯝ ꯁ꯭ꯇꯦꯟ ꯍꯤꯌꯔ ꯀꯥꯏ ꯍꯥꯏꯗꯣ, ꯋꯤ ꯑꯥꯔ ꯁ꯭ꯇꯦꯟ ꯍꯤꯌꯔ ꯀꯥꯏꯅ ꯍꯥꯏꯔ ꯆꯦꯂꯦꯟꯖ ꯇꯧꯔꯤꯗꯨꯅꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ꯫ ꯃꯗꯨꯅ ꯂꯤꯗꯔꯁꯤꯡꯗꯗꯤ ꯃꯥꯅ ꯂꯦꯞꯈꯤꯕ ꯑꯗꯨꯒꯤ ꯄꯟꯊꯨꯡꯗꯣ ꯁꯤꯔꯤꯐꯥꯎ ꯂꯦꯞꯄꯒꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯂꯩꯌꯦꯕ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯅꯤꯡꯕꯗꯤ, ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯚꯥꯞ ꯇꯥꯕ ꯃꯊꯧ ꯇꯥꯏ꯫ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ,
ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯑꯁꯥꯡ ꯂꯤꯗꯔꯁꯤꯡꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯑꯝꯇ ꯄꯥꯝꯗꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯀꯨꯀꯤꯗꯩꯁꯨ ꯃꯤ 5,000ꯇ ꯂꯥꯎꯁꯤꯅꯦ ꯑꯩꯈꯣꯏ ꯋꯤ ꯋꯥꯟ ꯇꯨ ꯄꯤꯁ ꯅꯥꯒꯥꯗꯩꯁꯨ ꯂꯥꯎꯁꯤ ꯄꯥꯡꯒꯟꯗꯩꯁꯨ ꯂꯥꯎꯁꯤ ꯃꯩꯇꯩꯗꯩꯁꯨ ꯂꯥꯎꯁꯤ ꯍꯦꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯃꯅꯤꯄꯨꯔꯗꯨ ꯂꯥꯟ ꯅꯦꯝꯗ꯭ꯔꯗꯤ ꯁꯤꯁꯤ ꯁꯣꯔꯠ ꯁꯣꯂꯨꯁꯟꯅꯤ ꯑꯇꯦꯟꯕ ꯁꯣꯂꯨꯁꯟꯅꯦꯕ ꯁꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯧꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯡꯅꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯒꯦ ꯍꯥꯏꯔꯗꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯝꯇ ꯍꯜꯂꯛꯑꯣꯏ ꯁꯤꯕ ꯍꯥꯏꯁꯤ ꯋꯥꯟ ꯗꯦ ꯋꯤꯜ ꯕꯤ ꯁꯤꯌꯣꯔ ꯁꯤꯔꯅꯤ ꯑꯩꯁꯨ ꯁꯤꯅꯤ ꯅꯪꯁꯨ ꯁꯤꯅꯤ ꯁꯤꯕꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯏ ꯑꯃꯅ ꯔꯦꯁ ꯏꯟ ꯄꯤꯁ ꯂꯥꯟꯅ ꯐꯕ ꯑꯣꯏꯍꯟꯁꯅꯨ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯁꯅꯨ ꯍꯥꯏ ꯑꯃꯅ ꯅꯪ ꯈꯪꯒꯅꯤ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪꯅ ꯑꯩ ꯄꯥꯠꯈꯤꯕꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯅꯤ ꯊꯣꯛꯑꯦꯕ ꯑꯃꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯅ ꯔꯤꯚꯦꯟꯁ ꯔꯤꯚꯦꯟꯁꯀꯤ ꯊꯕꯛ ꯇꯧꯔꯣꯏꯁꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯒꯤ ꯈꯨꯁꯤꯗꯨ ꯁꯤꯅꯕ ꯍꯣꯠꯅꯁꯦꯕ ꯏꯟꯁꯥ ꯑꯩꯈꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯐꯝꯗꯤ ꯌꯥꯝ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯣꯏꯔꯦ ꯂꯧꯁꯤꯟꯕꯤꯌꯣ ꯑꯗꯣ ꯔꯤꯌꯥꯖꯗꯤꯟ ꯀꯩꯗꯧꯅꯨꯡꯗ ꯁꯤꯃ ꯍꯥꯏꯖꯒꯦ ꯅꯦꯚꯔ ꯑꯦꯚꯔ ꯗ ꯃꯤꯁꯇꯦꯛ ꯌꯥꯝꯅ ꯑꯩ ꯍꯥꯏꯖꯔꯣꯏ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯄꯤꯒꯗꯕ ꯑꯩ ꯍꯥꯏꯔꯣꯏ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯐꯝ ꯍꯥꯏꯔꯣꯏ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯈꯜꯂꯤꯕꯁꯤꯡ ꯌꯦꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯦꯒꯦꯇꯤꯞ ꯄꯣꯖꯤꯇꯤꯞꯁꯤ ꯀꯌꯥꯝ ꯂꯥꯛꯏꯕꯅꯣꯅ ꯄꯣꯖꯤꯇꯤꯞꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯇꯥꯍꯟꯕ ꯄꯥꯝꯃꯦꯕ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯒꯤ ꯅꯦꯠꯇꯗꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯟꯃꯤꯟꯅꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯋꯥꯈꯜ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯎꯠꯃꯤꯟꯅꯔꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯩ